Thoubal District Mid-day meal scheme Kanglon Chumna Paikhatlibra Haibadu Yengsinba Houre haina Thoubal District DC Ahanthem Subhash na phongdorakli Thoubal District DC Office ta pangthokpa pawu mifam amada wafum asi phongdokladuna mahangna makhata na hai State asigi Chief Secretary na mid-day meal scheme ase dingthina paikhatnabagi pandamda DC singda monitor tawnaba khangalakpadagi district asigi official kunmathoi na saba monitoring committee ama semnaga Yengsinba Houre committee asigi ahanba mifam pangthoktuna makogi report Report adugi matung ina district asigi mafam kharada mahairoi leitana mid-day meal scheme paikhatli haibagi report su thengnare scheme asigi asoiba kaya ase district administration na samdoknaba honabada miyamna su mateng pangbiu haina mahangna makhata na phongdokhe Nungmagi PM Kosangi chak phongdoka pijabasi matam chana amasung afaba chinjak pijanaba ekoina akanba instruction ekoina pijare aduga loina na ekoina kitang aranba tawba manba data khara ekoi inspection sida phangapdagi satra masin hena hapsan bagumba adagi chak phajana thongamdaba satra leramdabagi issue mayam leibase ekoina JDO amasung makhoi staff ta ekoi inspecting officer gi report singje share tawraba matungda ekoina masi tha amagi manungda ekoi semdoknaba amasung Sarkar की flagship program होएगा PM Kosan से माय पहनना बहुना बदा एकोई की लाइब्रेरी parents सिंग local club सिंग नसो एकोई की district administration दा मतेंग पांगबियु करीगुंबा midday meal गुंबा पिज़्ज़ा दबा school आई की area दा लेरगा दी एकोई की office दा अथुबा मतम दा complaint तोगिरो एकोई मधु problem दो solve तोगना एकोई district administration site की कोने जगह है दुना मुक्का नहीं मैं आमदा अपील तोगजे